Lakhipuronline puthokchaba July gi tang 8 thangja numiti Khomjinba Pao tabirasi ahanbada maru oiba Pao Japan gi hanagi Prime Minister Shinzo Abe laikhidabada Bharat na laibak sinba thungna awawa phongdokli Silchar sahar jauna Barak Tampak ki akiba phanglaba ising ichau gi damak thoidokpa selthunggi package sama pihanaba Congress na dabi tawkhre Sayol sida Assamda COVID-19 na naba miki masing hengalakle COVID screening tobabu janing daba oina jiribamgi gari Assam magi de changhan khidre amasung jiribamda pangthokiba kang tournament da LEC Babu Parana United 7 Star bu maithi hankhre Hojik mapungoiba Pao tabirasi Japan gi hanagi Prime Minister Shinzo Abe laikhidabada Bharat na ngasi leibak sinba thungna awaba phongdokli ngasi kendra amadi Rajya Sarkar gi officing da jati gi phiral tangkhai singthaduna thangwani aduga makhal amata gi hara kumai pangthokloi hairi panba jai Japan gi Prime Minister ngarang nonchuk thangba Japan gi mafam amada mikhal ga mari leinana wangang lingei da sakhangdaba singna nongmeina kaptuna hatkibani Silchar da handakta thokiba akiba phanglaba ising ichawgi thodokta amangata thokibagi damak lupa karor jangwa aduga Barak Tampak ki mafam da ichawna thokiba amang atagi damakta su lupa karor jangwa amaga tengmang pihannaba Congress na dabi tawkhre Tabi asi tawraduna ngarang irai nimita Silchar Khudiram Bosugi statue gi makhongda Silchar Jila Congress amadi Assam Pradesh Congress na silangduna wakat nifam pangthoki Thauramchi da saruk jakiba Assam Pradesh Congress ki President Bhupen Borana Silchar Sahar da ichaw amadi Barak Tampak ki oina apunba thoidokpa selthungi package sama pigadabani amadi loisindana lairiba Betukandi sluice gate ki matangda awangba thakta thijingadabani haina dabi tawki Thauram masida Assam Pradesh Congress Working President Komola Khode Purkhaisto MLA Misbaul Islam Loskar MLA Khalil Uddin Majumdar na chingba miyosina saruk jaki Inikhon jilar manu 22 dinলৈকে বানপানী তলত আছিল ৰিলিফ পাইছে দুদিনৰ এতিয়া ৰাইজে কৈছে যে চাউল 2 কেজি দালি 100 গ্ৰাম মিঠাতেল 100 গ্ৰামৰ ৰিলিফ দিলে নহব এটা স্পেশাল পেকেজ এই জিলাখনৰ যি আৰ্থিকভাৱে যিবোৰ পিছুৱাই গ'ল মানুহবিলাকৰ যি ঘৰ বাৰী সৰ্বশান্ত হ'ল তাৰ সম্পূৰ্ণ ক্ষয়ক্ষতিৰ হিচাপ কৰি SDRFৰ নিয়ম মতে 500 কোটিতকৈ বেছি টকাৰ প্ৰয়োজন আছে গতিকে আমি বিশেষকৈ এই শিলচৰ অঞ্চলৰ কাৰণে 500 কোটি টকা আৰু সমগ্ৰ বৰাকৰ কাৰণে 1000 কোটি টকা এটা পেকেজ বিচাৰি আজি আমি ধৰ্মঘট কৰিছোঁ এখন স্মাৰক পত্ৰ দিছোঁ আৰু বিধুকান্দি সুইচ গেটৰ অসম্পূৰ্ণ হোৱা ৰহস্য উদ্ঘাটনৰ কাৰণে এখন হাউচ কমিটি এখন এছেম্বলি কমিটি আমি দাবী কৰিছোঁ আৰু এই দুটা কাম চৰকাৰে কৰিব লাগিব অন্যথাই আমি আন্দোলনৰ কাৰ্যসূচী ল'বলৈ বাধ্য Assamda COVID-19 na naba migi masing hengalakle haukiba sagolse numit July tang 3 ta apunba mioi lising ani chatru kunthamathoi da chathakiba changeng da mioi chani humutrawhumdoi gi masada laichat asina positive oiba thengnare masi haukiba thamanga asida khwaidagi henba masing ni hairi Kasar jila da hojik oiriba COVID ki phibam amadi cheksin thabrang lokhotpagi matangda Kasar gi Haksel Loisangi Joint Director Dr. Asutosh Burman na asumna phongdokli সম্বন্ধে আপনাদের কিছু কথা আমি বলতে চাই বিগত 2 বছর আমরা কোভিড পরিস্থিতি আমরা মোকাবেলা করেছি কিন্তু ইদানিং গত এক সপ্তাহ থেকে কোভিড আমাদের কাছাড় ডিস্ট্রিক্টে একটি করে 11টি কেস আমরা এখন পর্যন্ত অ্যাক্টিভ কেস আছে আমাদের কাছাড়ে তো সেই নিয়ে ঘাবড়াবার কিছু নেই আপনাদের কোভিড যাতে মোকাবিলা করতে পারেন সেই জন্য কিছু উপায় আপনাদের অবলম্বন করতে হবে তো প্রথমেই হলো যে আপনারা যেখানেই যান মাস্ক পরিধান করুন মাস্কটি সঠিকভাবে পরিধান করতে হবে যাতে মুখ এবং নাক সম্পূর্ণ ভালোভাবে ঢাকা থাকে একটু পর আপনারা হ্যান্ড স্যানিটাইজার ব্যবহার করবেন বা হ্যান্ড ওয়াশিং করবেন হাত ধোবেন এছাড়া সোশ্যাল ডিস্টেন্সিং আপনারা মেনটেন করবেন যদি বেশি ভিড় বাড়াক্কা জায়গা যতটুকু সম্ভব আপনারা পরিহার করে চলবেন এছাড়া সবথেকে বড় কথা যেটি হলো যে কোভিড ভ্যাকসিনেশন আপনাদের সবাইকে নিতে হবে যারা
Jiribam district ki Bauparada laiba MSU district committee Jiribam gi conference hall the joint committee on inner line permit system JCILPS na silangduna taret laksuba laikhidraba sapam Robin Hood ki saktamda ikai khumnaba utuna miyamna laisu katuna ngarang ningsing thauram ama chamna pangthokre thauram aduda MSU MSF KSA amadi atai Jiribam gi CSO singsu saruk jakhi July ki tang taru Directorate of Health Service Government of Manipur na thokiba order amagi matung ina Jiribam Churasampur Tengnopal Kamjong Senapati amadi Imphal West Jauna district taruk asigi entry point singda COVID-19 screening test taunaba khangalakibagi matung ina Jiribam district ki oina ngarang ayuktagi hauduna COVID screening test horakpada Manipur state ki wangmodagi changlakpa mioisingna Assam dagi Jiribam da changbada COVID test tauba adu free da test taubiu haiduna Jirigahat ki miyam amadi mapan romdagi lakpa miyoisingna Jiribam romda changhankide hairi aduga kasar magi da changbadasu thingbadagi irang thokre hiramsigi matangda Jiribam gi CMO amadi DC ga wari sanaraba matungda irang adu nemthakibaga loinana haujiki oinadi free da COVID test tawduna chathok chasin jabagi ayaba pibadagi irang adu nemthaki haina Jiri News Network tagi phangba pau asina hairi Communist Party of India CPI Manipur State Council gi kulhumdoi suba rajya thaki numit huni chathagadaba mifam ama ngarang lamlaida leiba Irabot Memorial Park ta hudokhare dol asigi luchingba Langol Iboyaimana dol gi firal chingkhatuna mifam hudokhi Delegate chahum kunna saruk jakiba mifam aduda Comrade Veteran Member Kuntrahumdoida ikai khumnaba utki thauramda special guest oina saruk jakiba CPI gi National General Secretary Palab Sen Gupta na haudok warol piki Sorok Ating B Youth Club SAYC na singduna tha asigi tang ahumdagi Hillgard Maning Laikai Community Hall da kangkhut nipa na saruk jaduna zatharakliba ahanba Hillgard GP Mix Kang Tournament 2022 gi ngarang chanakiba match samada LEC Babupara amadi United 7 Star Team manina sanakibada LEC Babupara na toss ngamduna kang kapa hauki aduga United 7 Star na maiki khanki apiba matamda LEC Babupara na United 7 Star bu Panjal Train Thoi Tarukta maithiba piki match asida Iboton Singona umpire oibiki ngasigi match da MNC Ningthembam amadi Panjal Club Kunau sanaragani Aroibada maru oiba pau amukhanna Japan gi hanagi Prime Minister Shinzo Abe laikhidabada Bharat na laibak sinba thungna awaba phongdokli Silchar Sahar Jauna Barak Tampak ki akiwa phanglaba ising ichau gi damak thoidokpa selthungni package sama pihanaba Congress an dabi tawkhre Sayol sida Assam da COVID-19 na naba miki masing hengalakle COVID screening tobabu janing daba oina Jiribam gi gadi Assam mai gi changhan khidre amasung Jiribam da pangthokiba kang tournament da LEC Babupara na United 7 Star bu maithi hankhre Lakhipuronline YouTube channel gi Khomjinba Pao sandok chaba ngasi gi oinadi matang asida loijare